ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯇꯝ ꯑꯃꯗ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯣ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯥꯁꯦ ꯃꯊꯟꯇ ꯄꯣꯛꯄꯅꯤ ꯃꯃꯥ ꯃꯄꯥꯅ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗꯦ꯫ ꯃꯄꯨ ꯍꯥꯛꯇꯛꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ꯫ ꯃꯄꯨꯅ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯐꯖꯅ ꯁꯥꯕꯤꯔꯝꯃꯤ, ꯃꯊꯛ ꯃꯈꯥ ꯎꯒꯤ ꯑꯣꯏꯅ ꯐꯖꯅ ꯁꯥꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯅꯨꯄꯥꯗ 3ꯅꯤ, ꯃꯅꯦꯁꯤꯡ ꯂꯩꯀꯣ꯫ ꯃꯄꯥꯁꯤ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕꯗ ꯂꯩꯀꯥꯏꯗꯨꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯄꯥꯁꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯁꯥꯁꯨ ꯈꯔ ꯐꯠꯇꯦ, ꯃꯥꯒꯤ ꯕꯕꯥꯁꯤ ꯇꯣꯏꯅ ꯆꯤꯐꯦꯠ ꯅꯥꯒꯜꯂꯦꯕꯀꯣ, ꯃꯁꯥ ꯈꯔ ꯐꯠꯇꯕ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯃꯥꯁꯤꯗꯤ ꯌꯥꯝꯅ ꯅꯥꯄꯜ ꯈꯔ ꯇꯧꯖꯩ꯫ ꯃꯥꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯂꯩꯔꯛꯏꯕ ꯏꯃꯨꯡꯁꯤ ꯃꯇꯝꯗꯨꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯑꯃ ꯃꯌꯥꯝꯗꯒꯤ ꯇꯥꯗꯅꯕ ꯍꯤꯡꯖꯩ꯫ ꯗ꯭ꯔꯦꯁ ꯃꯛꯇ ꯁꯦꯠꯂꯦ, ꯌꯥꯝꯅ ꯐꯖꯅ ꯁꯦꯠꯂꯤ꯫ ꯏꯃꯨꯡꯗ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯊꯣꯡꯗꯕ ꯃꯥ ꯈꯟꯗꯦ꯫ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯀ꯭ꯋꯥ ꯋꯥꯠꯍꯧꯗꯕ ꯌꯥꯗꯦꯅ ꯈꯟꯕ ꯃꯃꯥ ꯑꯃꯈꯛꯅꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯤ ꯃꯆꯥꯒꯁꯤ ꯃꯥꯅ ꯀꯌꯥ ꯊꯑꯣꯏꯅ ꯈꯟꯗꯦ꯫ ꯃꯄꯥꯁꯤꯅꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯖꯔꯒꯀꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯄꯨꯖꯕꯅꯦꯕ꯫ ꯃꯥꯁꯨ ꯃꯄꯥꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯃꯥꯁꯨ ꯇꯝꯖꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯃꯥꯅꯅꯦ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯅꯣꯡ ꯐꯥꯗꯣꯛꯀꯥꯗꯤ ꯊꯣꯡꯕꯤ ꯆꯥꯛꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯪꯗꯦꯕ꯫ ꯅꯪꯗꯗꯅ ꯍꯣꯕꯦ ꯆꯥꯔꯒ ꯆꯠꯄꯁꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯁꯤ ꯉꯥꯡꯅꯕ ꯇꯟꯗꯅ ꯃꯄꯥꯅꯅꯦ ꯆꯥꯛꯁꯦ ꯊꯣꯡꯗꯣꯛꯑꯒ ꯆꯥꯕꯁꯨ ꯑꯌꯥꯝꯕꯅꯦꯕ꯫ ꯃꯄꯥꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯁꯦ ꯃꯇꯝꯗ ꯍꯋꯥꯏꯅ ꯑꯌꯥꯝꯕ ꯊꯣꯡꯉꯤ꯫ ꯍꯋꯥꯏꯒꯤ ꯌꯦꯔꯨꯝꯒꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯄꯥꯅ ꯌꯦꯟ ꯑꯃꯅꯤꯈꯛꯁꯨ ꯂꯣꯏꯖꯩꯌꯦꯕꯀꯣ꯫ ꯃꯣꯏ ꯃꯄꯥꯁꯦ ꯌꯥꯝꯅ ꯐꯕ, ꯋꯥꯠꯇꯅꯕ ꯂꯩꯔꯤꯕ ꯈꯔꯗꯨꯅ ꯋꯥꯠꯇꯅꯕ ꯁꯤꯖꯤꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯃꯥꯁꯤꯒꯗꯤ ꯀꯌꯥ ꯃꯥꯟꯅꯗꯦ꯫ ꯁꯤꯒꯤ ꯃꯇꯝꯁꯤ ꯃꯥꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯥ ꯐꯖꯅ ꯈꯪꯉꯦꯀꯣ, ꯃꯄꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯕꯅꯤꯅ꯫ ꯃꯄꯥꯅ ꯃꯥꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯗꯨꯝ ꯁꯪꯉꯤ꯫ ꯃꯄꯥꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯑꯗꯨم ꯄꯥꯅꯤ, ꯃꯥꯁꯨ ꯄꯥꯅꯤ꯫ ꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯅ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯅ ꯍꯧꯔꯛꯏ꯫ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯐꯗꯕ ꯌꯥꯗꯦꯅꯁꯨ ꯈꯜꯂꯤ꯫ ꯃꯄꯥꯁꯨ ꯃꯥꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯣ ꯑꯣꯖꯥꯒ ꯑꯣꯏꯁꯟꯕꯅꯤꯅꯀꯣ ꯌꯥꯝꯅ ꯃꯁꯥꯗ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯖꯔꯛꯏ꯫ ꯃꯃꯥꯁꯤꯗꯤ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯅꯤ꯫ ꯁꯤꯗꯩꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯄꯥꯅ ꯌꯥꯎꯖꯕ ꯃꯔꯨꯞ ꯑꯃꯈꯛ ꯐꯪꯉꯤ꯫ ꯐꯪꯕꯁꯤꯗ ꯃꯃꯥꯅ ꯍꯥꯏ ꯃꯥ ꯄꯣꯠꯐꯝ ꯑꯃ ꯐꯝꯃꯒꯦꯅ꯫ ꯄꯣꯠꯐꯝꯁꯦ ꯀꯔꯝꯕ ꯄꯣꯠꯐꯝꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯐꯤ ꯌꯣꯟꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯐꯤ, ꯂꯤꯛ ꯀꯣꯟ, ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯤꯁꯦ ꯌꯣꯟꯕꯅꯤ꯫ ꯃꯄꯥꯅꯁꯨ ꯑꯗꯨꯝ ꯌꯥꯏ, ꯍꯣꯏ ꯈꯔ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯗꯤ ꯁꯤ ꯇꯧꯁꯤ, ꯑꯩꯅꯗꯤ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯒꯦ ꯈꯟꯕꯅꯤꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯌꯥꯅꯔꯒ ꯐꯝꯃꯤ꯫ ꯃꯃꯥꯁꯦ ꯃꯥꯅ ꯄꯣꯠꯁꯦ ꯌꯣꯟꯅꯤꯡꯕꯒꯤ ꯃꯔꯝꯗꯤꯀꯣ ꯃꯥꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯁꯦꯠꯄ ꯆꯥꯕꯁꯨ ꯐꯖꯕ ꯌꯥꯝꯅ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯁꯦ ꯄꯥꯝꯕꯅꯤꯅ ꯃꯥꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤని ꯃꯥꯅ ꯌꯣꯟꯗꯣꯏꯁꯦ ꯀꯥꯏꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯈꯟꯈꯤ꯫ ꯑꯗꯨꯒ ꯁꯤꯃꯛꯁꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ꯫ ꯃꯃꯥꯅ ꯃꯣꯏꯒꯤ ꯕꯖꯥꯔꯁꯤꯗ ꯁꯤꯒꯤ ꯐꯝꯕꯗꯒꯤ ꯃꯃꯥꯁꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯈꯔ ꯑꯍꯥꯎꯕ ꯆꯥꯔꯛꯑꯦ꯫ ꯑꯍꯥꯎꯕ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯕꯖꯥꯔꯗꯒꯤ ꯆꯪꯉꯛꯄꯗ ꯑꯦꯟꯁꯥꯡꯃꯛꯇ ꯑꯣꯏꯔꯣ, ꯄꯀꯣꯔꯥꯃꯛꯇ ꯂꯩꯔꯛꯑꯦ, ꯌꯦꯔꯨꯝ ꯕꯣꯔꯥꯃꯛꯇ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯝ ꯉꯥꯔꯣ ꯑꯣꯏꯅ ꯆꯥꯖꯕꯁꯦ ꯈꯔ ꯍꯥꯎꯅ ꯆꯥꯕ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯃꯥꯗꯤ ꯌꯦꯔꯨꯝꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ꯫ ꯉꯥꯃꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯦꯟꯁꯥꯡꯁꯦꯈꯔ ꯍꯥꯎꯅ ꯆꯥꯕꯗꯩ ꯃꯄꯥꯒ ꯃꯥꯒꯅ ꯃꯇꯝꯗ ꯈꯟꯖꯈꯤꯕꯁꯦꯀꯣ, ꯑꯩꯈꯣই ꯃꯥꯁꯦ ꯅꯥꯟꯅ ꯄꯣꯠꯐꯝꯁꯦ ꯐꯝꯍꯜꯂꯝꯒꯗꯕꯅꯤ꯫ ꯄꯣꯠꯐꯝꯁꯦ ꯐꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯦ,ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅꯀꯣ ꯈꯟꯖꯈꯤ꯫ ꯃꯄꯥꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯅꯤꯅ ꯈꯜꯂꯤ ꯃꯥꯅ꯫ ꯁꯤꯗ ꯃꯃꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯋꯥꯔꯤꯁꯦ꯫ ꯃꯃꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯦꯕ ꯂꯥꯡꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯃꯥꯁꯦ꯫ ꯑꯗꯨꯒ ꯃꯃꯥꯁꯦ ꯈꯔꯁꯨ ꯁꯥꯊꯤꯕ, ꯈꯔꯁꯨ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯃꯥꯅ ꯄꯣꯠꯐꯝꯁꯦ ꯐꯝꯃꯦ, ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃ ꯑꯣꯏꯖꯩꯀꯣ꯫ ꯂꯥꯡꯕꯅꯦ, ꯑꯗꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯃꯅꯥꯝ ꯇꯧꯗ꯭ꯔꯦ, ꯄꯣꯠ ꯐꯝꯃꯤꯅꯦꯅ ꯑꯗꯨꯝ ꯂꯩꯕꯤ꯫ ꯑꯗꯒꯤ ꯁꯣꯀꯥ ꯈꯔ ꯁꯥꯟꯅꯗꯅꯀꯣ, ꯄꯣꯠ ꯐꯝꯃꯤꯗꯨꯗ ꯄꯣꯠ ꯁꯤꯠꯇ꯭ꯔꯒꯅ ꯁꯣꯀꯥ ꯁꯥꯟꯅꯕ, ꯑꯃ ꯁꯥꯟꯅꯕ, ꯑꯗꯩ ꯀ꯭ꯋꯥ ꯑꯃ ꯁꯥꯏꯔꯒ ꯖꯒꯠ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯌꯧꯔꯦ꯫ ꯑꯗꯩ ꯃꯔꯨꯞꯀ ꯍꯧꯗꯅ, ꯃꯔꯨꯞ ꯃꯆꯥꯒ ꯍꯧꯗꯅ ꯈꯣꯠꯇꯅ, ꯅꯨꯡꯇꯤꯒꯤ ꯊꯥꯡꯕꯤ, ꯑꯗꯩ ꯍꯞꯇꯥꯒꯤ ꯊꯥꯡꯕꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯋꯤ꯫ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯃꯃꯥꯁꯤꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛꯁꯤꯗꯀꯣ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒꯥ ꯇꯦꯛꯄꯒ ꯍꯥꯏꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯏ꯫ ꯇꯥꯡꯀꯛꯁꯦ ꯀꯔꯝꯕ ꯇꯥꯡꯀꯛꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯒꯤ ꯂꯝꯁꯤꯒ ꯊꯪꯅꯕꯗ
police station ama layabako sida posting nauna lakpa OC ama lay OC se kamaina tawbo OC no haiba matamda masi aduki matik langba pangba koi nupi nahaga loinabada aduki matik nungaijeba misak amani maming haidi maming laifam haidi sidi panjara aroge haidi kitang nungaitadana panbirakano haibanin ai panjara aroge ko siga moida haidi kat sorry bazar ko bazar sida moise changak pai tarene ko haidi station jo naknarabani na khoigi yengsanba khochanba khoigi duty ma tawbagi changpa matam sida khoigi haujiki OCC sina su khara hengo pamjaba adagi haujiki thengna ba hai tare magi chanaba ngaki nungai thokpa pamba leidana ngaki apamba khara khak adugi khara dugi da makta haiba tare ne magi chanaba thengnarubadagi haujiki nupasigi mamasiga OCC ga thengnare and the pot leiba ko taseng haraga OC sahib mem sahib kimta leibiyo ni si madam kimta leibiyo si yam phajabani kana sindolai to yam phadana kota yonjale amaduna post sitnaba amaduna ngaki nungai ba hai gadra ko punsiron gana hainai tasengna punsiron ni sisu kaino gainaga haiba kangbu musu yawidana ko adugi mo ongdo moisi pot leithok lesin tongna saikhang mai khangnare da kogi mama sina zu matam do ko mogi bazar ni dana ko adaga ngangjabado as koi di aduduga khangnare khotnare as yam phaba ibung ni khotpani hojiki OC se ibung ni machan dongna loinabi koi je tongna phagre haina yamna mina tabada taninga mi syam gani duga taningdaba mi ju lai dana ko taningdaba mi sto saijong ma kari oidena ma nupa nahaga asiga kyam kuina bu loina doino kholno haina de kaina haiba mi da su yawgi sumaina ko mama sisu OCC ga loina badagi yamna khogi nungaiba ma su phawre duga paisa nungsa su yamna nungaiba hai tare mama sita mogi imuse sigi matamdagi nungai reba nungai haibade mama si paisa se dum paibadagi job mapa da su dum khara pisan ba hore sigi paisa ni haiga mapa sidi ko haidi school lo chatpani na mama gi mong si makya khangjaludaba hai tare ne haidi mapa ga macha ga jinadi kya usaltabina mapa na selsi yamna section na thamjayeba ko mana class 9 kabadagi mase mama na su yengsan ba sangdare ade mapa na su masa kya ngamdabaga nangse boarding da thammo haidi paisa do koma abani na paisa yam marang kairabani na mama se na macha sigi kogi cha ising magtoy ro macha se nungsi asu kaido wedi nungsi roi doino macha se kaya monda kaya thoyak ta bai ta boarding da thamjala se na mama sin hai mapa si hai madadi yaramde aiga dum chapminari cha si bu boarding da mana chaning ba kai ka maning makha tamna chaba phangoi masa su nagan duna aiga dum chatke khaibse mama sina yade aina hai si bu phattana bra khottana bra ka hekta ngang bai mama sigi machin se kan bas da mapa na mana batan badai phattaba thabak su natabani na ibungo nang boarding da leiro ko baba na awat pa loina pige hamde mase hoi baba na hairaga boarding da leire class 9 kar ko matam dei ko mapa sina koi mathanta dum leire imung sida ko somna kandana kamaya tawri haba matam sida OCC ga ko hojiki mama siga yamna nungai ba sangsaram da leire haiba taine phajada ba mawong matau kaya ma ko tasengna si ma mamit mangnadi ude ko hojiki nupa sina ai imit mangnadi ugi ba leite phajada ba thodok amata thengnagi ba leite dubu mayam hainagi ba ngangnagi ba aduga aina aigi imama oresu aina mondagi chingna ba kharadi leiyena ko aduni mayam da tamjara isi maram chadana mama sina khogi mogi hojiki ma khangnari ba OCC sisigi mayum da chalini adagi mogi thabak da deba karmada ko yamna lakna ba chatna ba ko sumaina tawe mi sing sida nimphung ngangna ba se tanai mapasu school amagi ojani na mayam na mabu nungsibi ba hai tare ne ko mapasi bu nungsibi ba mina su hai nangi loina bido sumaina yamna toina OC tu ga yamna toina loinai dei mi ne yengbu da mit nare khole kaina he hairak pusu yawi chamna loina ramba de dubu mana chambadu phatte khotte kaina hai mapase mina ngawna ma saudi o ai haige ai di toina usalma natrabani na ana mana pakompira maga ko moi imungse punna leminne bako hoi mapai machi manau su sita su mayam ba singsina hairak pai tai ne mina pau se sumai na hai kholi na kitang nungai te khote na haimbade mapa se mantha sare de mapa se na mama sida phajana hai ko haiba matam sida mama se na logite matam na sulo logite
Sigi wari si hauji nupasina kona khangakpani mapana kona hairakpani madi sigi matamse madi kaimta khangde madi boarding da magi laik pabam thokpa phasana puning changna pari magi hotnabam thokpa phasana hotnari ada mama si ai ngasidi thengna halakani nganna halakani habisi kaya haide mangonda mapasda kaya haide ba bajar chari ni haga numidang da halae numidang da halakpasi mama se gari macha da hale mama se gari macha thauba haiba mineba numidang pung tay ni pan taraga halakbase mapagi thamoisda yamna nungaitaba ma phawgi hai matamduda adubu mama sida kya onsaludre haujiki nupasina mana class 9 karakpase 9 karakpa sida magi birthday matai magi birthday tabasi mase mayumda thoksarakpani mana khangpadagi magi birthday se amukta chauna phajana tawdeba pinge desu tawrakte paisa laitabani na tasengna mapana ne achapona makai mamonda pibiba mapana chahi khudingi ko magi mapagi yamna nungsiba hairakadi magi birthday lakpasi mapana monda yamba yamdaba machagi ni habdu sungkaw kawdabida kariguma khradi dum pi mai mama se nomata mangonda pirakhide mana class 9 ko karbasida magi birthday tarakpasida ko mama sina ko hekta yamna dum dang da lang ba hai tarene mama sabo khangjade nagi namana ba kana kana no hairo nang haining ba mi do hairo nagi birthday tawdoini kana haiba masi mama na ba khradi hai magi luna tinajaba dagi ma boarding da lemina ba misisu kawi adama harawbudi phawgi hai matamduda haibadi birthday se mukta dumaina chawna taraktabanina mangonda yamna penjaba nungaijaba amasu phawi magi mapana suko mangonda adum hana dawna chahi kudingi mangonda piko chawba amam piba dumaina mapasina achawba ehenba kaishu piraktaba dum magi damakta khoi kolom ama khakpirakhiba ko mayam harawje mapana chahi kudingi adum leptana pirakpasta mana mayam ama langa su mapana adum pirakhibdo babana ise adum pi ko hantak su pi ko ma kapningba ma phawgi nungai ba su phawgi mamana mayam naga de gift ka piraktana khotana ngoi mayum sidaga laktana kho nungai ba do ko si matam se to ki matik nungai ba phawgi nungdang sida kamai tawge da ko nungdang se ta magi mamana bangai di nungdin nungdaram da loi hangramni ba nungdang sida ta mama sina sa dagi makhan ga thongdana nga da su saring de ke thongda dana mi lakada watli ne ta ko lila ma lebe ta tawrbani moi mungse ta khulang ama yamna dum dang yam pamje ba mai mama se sina kamai tawbuno haiba matamna lai mi sina koi moi bazar da pot phaminna ba nupi adagi magi nupa purpose yawi adagi atopa mama khangna bani manau pani iyambani kaina tawna dana de moina kitang nungai pai tai osi gi mapan de mama sina khra nungai jera inna osi ga se laktana moida ka koi hidak thaktana khotana magi birthday numisida yamna lang ba hai tare ne moi imung si ko hoi leikai mi am sumonda dum mi basidi thaba ma thokpada afaba gera phattaba ogera khara chaba thakwa khara marang kai di ngahak tugi hoi na laksanaba chasanaba khudong chaba yengbasidi miyoiba zigi hai tare ne miyoiba khoi gi haina bi lichat ne ba natra lemda chaba hai de si mi pung khudimak pami tasena sida mayam se toki matik langi mapasidi masa nungaite basigi mapasi masa nungaite yamna hainingdaba matokse manungdangdagi ugibuko ade baba nangna sangamdabra na mamandi somna kanda magi mapureba khangde de macha su khangde mai sona kanda osi sahib laktori na ko sada mayam se ta langdana khottana mama se areibi de ta heavy de kesandana de areiba sana ga sijandana likkudo loi sijandana mani mono bigi tap ta kir mana hais mo ma se durmi ta ki bam yawe kiba yawe asengbagi chahi matang duga chana dana setoriba de mamai de yaksaliba taisaliba makeup ko adegi chahi ga chana dana setoriba sut ka hainai ko sut ka toksalaiba yamna mama gi siriba ko gi sana ga se ko sang yum ga si haye man nongninge ada yengbuda akibam phawe haib ko da ma jam hainadre hai ma sai mama na ba punjabdi nungai duga aigi birthday numis ko mama pakhang su ngai pakhang hai bani inkhalakpa matam orebani ma nungai tabam phawi mapana masangam dabani na mana isinga saba khar lumi mapasi ko man he toina tawbade cha khraga lolaga mapase kitang pithaga mapase pothana makan hone mapase ai hippage he school chatpa ngamaro na go private school ne te lepning ne te lepa yawa suna ti somla kan di langbasina lore langbasina hidaka se ta thakchana na free da de somna kan mama gi party sung asi test to boya ina ka ni tasengna
loinamak khudimak haijabadi nate du bazar da taba mi hai tare ne ko kara lang ba hena pamjaba mi su lei kogi punsi se yam tina koi nupa ga chamana ni hingbe kaino nungai thokba yai kaino ga haiba mi su dama da lei ba ko du ma mayam du ga tasema si yum gi yumbure mi dagi kitang na thairakpa kitang mayam du gi laikai du gi hingo du gi kara mot mana da ban pi kra du ga bazar da thokla ga di moi ma sim pulap mana jabi khra su lei dana ko taseng na ga sugum bane na haijaningi kitang tongan bi ko moi ngase pulap pullaga hidaka thaktan langdana prak leire mapa si somna kanda potha basi ma supang phangdre mapa se amna sauningam gani haiba ko ma su amna sauningi de ngha le ganam palang kok thorkani nangi ko mama sina la o nangi gift ama le e nangi kakana dagi nangi auntie na adu na amna ken tok jabadu mama se ama haina de haiba ko hidang man dillel laga kholaga monda ma phare magi gift ama le haibado phare piramo du e lera su phasana pa pusi nung sango bu hairaso hairamaga to ba aita mona ni sa khai bi tam the dillen bi tat mona to base ma sauning abo ko the mana haidi sauning modo utho ubadi ya de nungai ta bodo uthok padi ya da banina ma se khangjali ko khangjalaga numit tuma yam wana khangi ade ma se nongan baga ko gi adom boring da ma se changde ba mapa sangam da base ubasi da ma se mapagi seba tawi adegi nong dang du da hindu da chairami ba mayam do mama se nong alaga yahobi ba natte mama se adei mi sidi laikai mi oiro amagi mi oiro chatho amaga loshel amaga haidi chathok podo lora chakhi ngata loshel mi badi kanamta yawba natte do adegi mogi imung sinaga yamna sel do heto pathongna pai gidena mi nekta loshelani haba sunattabana pung chai lerambini hidak tagi kari dagi disport as prak hai kana dai yam thina chakhara le ma se nungai tani imung dagi tamna loshale mana sidagi khange o khoi magi mo ongsi ko na mama mamit tagi pi se marik amani chendagi hai kari gi no khangdaba thwai je nungai taba madi pha baba na masangam dra khoi ma sina mi gi mama su ikai mam yaw isnoi na ma di aduni haira di kaina ingkal pa matamda adugi matik nungai je taba ma phau gi budo magi thamoi de su phau jagi hai buko sida mogi adai gi haitai mo imung da lemin naiba mama bu hoi mandom cha hoina ko mai ma tawdu yengam dadana kon se phingbi mama box isau se lang doi ne lang na moi mama box se isau di khar lang hai ba ko ada isau se lang jara su mating dum bang ba noi na ma jin na tawi je phatta bini a phau bini man toi je sibung achai di ma lo shalamaga su chalu dana thu dana bazar do lo shalam de sakki khotki gaina ko mama bu isau lang na ne adum mating bang bi magi yari nang pai nu moina hidak thambai ji bu ichana kai da wai pai duino officer oi ga da ichana kaina ga hai bi hai ko hadi mama box ndi amna dum nu shi jaba hai tare ne ko adi ichana pai nu ai lo shange yare na pa gi chai sing do khar thonga ga pijaro na hairaga noi mungi chak te thongbai te noi di thumok to kainom to buni na pa di yam cha da bani ma bok ti thongba hai te duna sigi chai kholi je ma bok loi lo shanbirage kana adumaina haibi gi haiba ko mangonda ade mana su dum haraujagi hadi mama bok to mana sam nungsi jai haiba ko waraba matam da mateng pangbi pado ade mama bok sina ju yamna isau lang dan mama bok se isau di kara langal li haiba ko moi mama bok se isau lang dan mama bok sina se nana lotion bire to ko phata po chai do koi keno koi bora ma da hapchal le hai bora da sit nan hapchalaga thambirame do mana chak se thonga ngangi enchang khara lemo da mana hai mama boxida enchang khara lei sahalaga mabok ki khara pira uran yen thongbane boko yen thongbada hoi sahalranu ai dum sahanjarage napagi champul amadi phutpi ko napade chamba chabani nan hairga sumaina masi matam khara leirame goimda nimi nini humni leiramaga masi boarding da lae duga mapa sina dum school da mapa ma sa thingnei magi award pa khot pa loina hai ko adubu somna kandadi mama se mina ngangna base sum hele mama sida kamaina hela kai matam sida madi somna kanda hojiki osi ga toina chamina ba lam lap na chamina ba degi pot famini ne bazar da moine khalaga poti famda bida toina haidi tongan ba mari ma hai tare ne tasina tongan ba mari ma nusina bagi tapta pakang le sabi nusina ba det chat pado dumaina masu chatle hai ba pau se dum phangapodagi mapasina chaire mamasa phui ko mapasina khopang na thai da nang mingon mina engos maina wanga hale je kai gino kho nangi naran na ko mama se suma se khummi ha ko sigi matam si mama ga mapa khatna ba matam se si suma boring dagi thoksarak pane ko
ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯒꯤ ꯐꯥꯏꯅꯦꯜꯁꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯅꯦꯕ ꯈꯠꯅꯩꯀꯣ ꯌꯥꯝ ꯊꯤꯅ ꯈꯠꯅꯩ ꯃꯄꯥꯁꯤꯅ ꯃꯃꯥꯗ ꯐꯨꯏ ꯑꯗꯨꯒ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯃꯃꯥꯁꯤꯒꯤ ꯆꯩꯐꯝ ꯅꯥꯏꯅ ꯐꯨꯕꯗꯤ ꯃꯄꯥꯁꯦ ꯉꯝꯗꯕ ꯇꯁꯦꯡꯅ ꯃꯁꯥꯁꯦ ꯁꯣꯟꯕꯅꯤꯅ ꯑꯗꯩ ꯃꯃꯥꯁꯤꯅ ꯅꯪꯒꯤ ꯅꯔꯟꯅ ꯇꯧꯕ꯭ꯔꯥ ꯑꯩꯒꯤ ꯏꯔꯟꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯀꯠꯂꯛꯇꯅ ꯉꯥꯡꯅꯔꯤꯅꯤ ꯃꯤꯅ ꯀꯠꯂꯛꯇꯅ ꯉꯥꯡꯅꯔꯒ ꯅꯪꯗꯤ ꯒꯙꯥꯅꯤꯅꯀꯣ ꯒꯙꯥꯒ ꯍꯥꯏ ꯃꯄꯥꯁꯤꯗ ꯅꯪꯗꯤ ꯒꯙꯥꯅꯤꯅ ꯏꯜꯂꯨ ꯍꯥꯏ ꯃꯄꯥꯅ ꯑꯩ ꯒꯙꯥ ꯑꯣꯏꯔꯁꯨ ꯑꯣꯏꯔꯒꯦ ꯅꯪꯅ ꯄꯣꯠꯐꯝ ꯐꯝꯃꯤꯕꯗꯣ ꯑꯩꯒꯤ ꯁꯦꯜꯅꯅꯤ ꯑꯩꯒꯤ ꯄꯩꯁꯥꯅꯅꯤ ꯅꯪꯒꯤ ꯁꯤꯀꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯋꯥꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯗꯨꯗ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥ ꯑꯃꯗ ꯆꯥꯎꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯪ ꯁꯤꯗ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯥꯝꯅ ꯉꯥꯡꯅꯒꯤꯀꯣ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯎꯋꯦ ꯍꯥꯏ ꯃꯥꯁꯦ ꯇꯥꯅꯤꯡꯗꯦ ꯅꯣꯏ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤꯗꯣ ꯃꯃꯥꯗ ꯍꯦꯛ ꯃꯃꯥꯗ ꯍꯦꯛ ꯊꯤꯅ ꯆꯩꯕꯁꯨ ꯉꯝꯗ ꯃꯄꯥꯗ ꯈꯥꯝꯕꯁꯨ ꯉꯝꯗ ꯌꯥꯝ ꯏꯀꯥꯏꯖꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤꯕꯨ ꯁꯤꯔꯣ ꯀꯥꯏꯅ ꯈꯟꯖꯕꯗ ꯏꯀꯥꯏꯖꯕ ꯃꯇꯝꯗꯒꯤꯀꯣ ꯃꯥꯅ ꯑꯩ ꯅꯣꯏꯅ ꯉꯥꯡꯉꯤꯗꯣ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯀꯟꯅ ꯂꯥꯎꯋꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯃꯄꯥꯁꯦ ꯋꯥ ꯉꯥꯡꯗꯦ ꯑꯗꯩ ꯃꯥꯁꯦ ꯀꯞꯄꯦ ꯃꯔꯝ ꯈꯪꯗꯦ ꯃꯃꯥꯁꯤꯗꯤꯅꯦ ꯀꯩꯝꯇ ꯃꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦꯀꯣ ꯃꯆꯥꯅ ꯍꯥꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯅꯣꯡꯇ ꯆꯪꯕꯤꯔꯛꯄꯗꯤ ꯅꯠꯇꯦ ꯃꯥ ꯍꯥꯏꯕꯨ ꯑꯆꯥꯄꯣꯠ ꯂꯩꯕꯗ ꯃꯌꯥꯝ ꯂꯩꯁꯜꯂꯛꯄ ꯄꯩꯁꯥ ꯄꯤꯔꯝꯕꯗ ꯖꯣꯕ ꯄꯤꯔꯝꯃ ꯆꯠꯈꯤꯕ ꯃꯃꯥꯒꯤ ꯍꯩꯅꯕꯤꯀꯣ ꯃꯃꯥꯁꯦ ꯀꯩꯊꯦꯜ ꯑꯗꯨꯝ ꯊꯣꯛꯈꯤꯗꯣꯏꯅꯤꯀꯣ ꯃꯄꯥꯁꯤꯅ ꯃꯥꯕꯨ ꯀꯣꯜꯂꯒ ꯅꯥꯟꯊꯕꯤ ꯁꯤꯅꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯀꯣ ꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯔꯤꯁꯦ ꯁꯤꯁꯦ ꯅꯪꯅ ꯀꯩꯁꯨ ꯂꯨꯅ ꯈꯟꯖꯤꯟꯒꯅꯨ ꯂꯨꯅ ꯈꯟꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗꯅꯦ ꯁꯤꯒꯨꯝꯕ ꯀꯌꯥꯅꯤ ꯊꯦꯡꯅꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯪꯅ ꯍꯣꯠꯅꯒꯗꯕꯁꯦ ꯁꯨꯞꯅꯒꯤ ꯂꯥꯏꯔꯤꯛ ꯈꯛꯇꯅꯤ ꯅꯪꯒꯤ ꯕꯕꯥꯒ ꯀꯣ ꯑꯩꯒ ꯅꯃꯥꯒ ꯈꯟꯅꯔꯁꯨ ꯆꯩꯅꯔꯁꯨ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯅꯪꯉꯣꯟꯗ ꯂꯨꯝꯅ ꯈꯟꯖꯟꯒꯅꯨ ꯂꯨꯝꯅ ꯈꯟꯖꯕꯗꯣ ꯅꯪ ꯅꯁꯥ ꯋꯥꯅꯕꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯂꯨꯅ ꯈꯟꯖꯟꯒꯗꯕꯅꯤ ꯅꯪꯒꯤ ꯅꯍꯩ ꯇꯝꯗꯣꯏꯗꯣ ꯅꯪꯅ ꯇꯝꯅꯤꯡꯉꯤꯕ ꯅꯍꯩꯗꯣ ꯑꯗꯨꯗ ꯈꯛꯇꯪ ꯑꯣꯟꯁꯤꯟꯒꯗꯕꯅꯦꯅ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯌꯦꯕ ꯁꯨꯃꯥꯏꯅ ꯃꯥꯁꯤꯅ ꯃꯄꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯅꯣꯡꯃꯇ ꯃꯄꯥꯁꯤꯅ ꯃꯉꯣꯟꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯗꯦꯕ ꯑꯗꯨꯒ ꯁꯥꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯄꯥꯅꯅꯦ ꯃꯃꯤꯠꯇꯃꯛ ꯌꯦꯡꯕꯗ ꯃꯥꯁꯦ ꯀꯤꯕ ꯑꯃꯗꯤ ꯐꯥꯎꯖꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯈꯠꯅꯩ ꯁꯨꯝ ꯂꯩꯔꯛꯏꯀꯣ ꯃꯥꯗꯤ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯆꯪꯉꯕꯅꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯔꯤꯁꯦ ꯀꯌꯥ ꯍꯣꯏ ꯈꯪꯗꯦ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅ ꯈꯔ ꯏꯪꯅ ꯆꯤꯛꯅꯁꯨ ꯂꯩꯖꯕꯀꯣ ꯑꯗꯨ ꯃꯥꯅ ꯃꯔꯛꯇ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯕꯥꯁꯦ ꯁ꯭ꯀꯨꯜꯁꯤꯗꯀꯣ ꯕꯕꯥ ꯑꯩꯈꯣꯏ ꯃꯥꯒ ꯅꯪꯒ ꯈꯠꯅꯕ꯭ꯔꯣ ꯀꯥꯏꯅ ꯇꯨꯃꯤꯟꯅꯒ ꯍꯪꯉꯦꯀꯣ ꯑꯁ ꯈꯠꯅꯗꯦ ꯀꯥꯏꯅꯒ ꯃꯄꯥꯁꯤꯅꯁꯨ ꯑꯋꯥꯕꯁꯦ ꯎꯠꯇꯦ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯃꯛ ꯑꯗꯨꯝ ꯇꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯃꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯁꯤꯁꯤꯗꯤ ꯃꯤꯒꯤꯗꯤ ꯉꯥꯏꯍꯥꯛꯀꯤ ꯑꯆꯥꯕ ꯌꯦꯡꯉꯛꯄꯅꯤ ꯑꯍꯣꯡꯕ ꯄꯣꯠꯁꯛ ꯌꯦꯡꯉꯛꯄꯅꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯦꯡꯉꯛꯄꯅꯤ ꯃꯥꯒꯤꯅꯦꯅ ꯈꯟꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯦꯀꯣ ꯑꯣꯁꯤꯁꯤꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯦ ꯃꯃꯥꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ ꯃꯤꯒꯤ ꯁꯦꯜ ꯃꯔꯨꯞꯀꯤ ꯁꯦꯜꯗꯒꯤ ꯀꯩꯗꯒꯤ ꯃꯃꯥꯁꯦ ꯄꯩꯁా ꯄꯨꯊꯕ ꯍꯧꯔꯛꯑꯦ ꯋꯥꯕ ꯍꯧꯔꯛꯑꯦꯕ ꯃꯃꯥꯁꯦ ꯂꯥꯞꯅꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯒ ꯂꯣꯏꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯥꯞꯅꯕ ꯍꯧꯔꯛꯑꯦ ꯂꯥꯞꯊꯣꯛꯈꯤꯕ ꯍꯧꯔꯛꯑꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯒꯤ ꯃꯤꯑꯣꯏꯕꯁꯦ ꯈꯨꯗꯣꯡꯆꯥꯕ ꯅꯨꯡꯉꯥꯏꯒꯗꯕ ꯈꯔ ꯑꯔꯦꯝꯕ ꯈꯔ ꯆꯥꯕ ꯐ꯭ꯔꯤꯗ ꯐꯪꯒꯗꯕ ꯄꯣꯠꯁꯛꯇꯣ ꯑꯣꯏꯕꯒꯤ ꯂꯣꯏꯅꯕꯤꯔꯝꯕꯩ ꯋꯥꯅꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯕ ꯃꯤꯁꯤꯕꯨ ꯀꯅꯥꯝꯇꯅ ꯂꯣꯏꯅꯅꯤꯡꯗꯦꯗꯅꯀꯣ ꯁꯤ ꯃꯃꯥꯁꯦ ꯄꯣꯠꯁꯤꯁꯨ ꯐꯖꯅ ꯌꯣꯟꯗꯕꯒꯤ ꯄꯣꯠꯁꯤꯁꯨ ꯐꯖꯅ ꯍꯥꯞꯇꯕꯒꯤ ꯇꯁꯦꯡꯅ ꯀꯔꯕꯥꯔ ꯑꯃ ꯇꯧ ꯇꯥꯔꯗꯤ ꯂꯦꯞꯇꯕꯤꯗ ꯍꯣꯠꯅꯔꯒ ꯀꯃꯥꯏꯅ ꯈꯖꯤꯛꯇꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯑꯩꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯅꯦ ꯃꯌꯥꯡꯒ ꯈꯦꯠꯅꯕ ꯑꯃ ꯂꯩꯌꯦꯕ ꯃꯌꯥꯡꯒꯤꯅꯅꯦꯀꯣ ꯕꯖꯥꯔꯗ ꯄꯣꯠ ꯐꯝꯕꯗꯣ ꯌꯦꯡꯁꯤꯅꯦꯀꯣ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯃꯝꯒꯅꯤ ꯃꯣꯏꯗꯤ ꯃꯆꯥ ꯑꯃꯇꯪ ꯌꯥꯝꯅ ꯂꯩꯇꯕꯒꯤ ꯌꯥꯝꯅ ꯐꯖꯗꯕꯤ ꯃꯑꯣꯡꯗ ꯇꯤꯠ ꯇꯧꯁꯟꯅꯔꯝꯃꯒ ꯌꯥꯝ ꯆꯥꯎꯅ ꯐꯝꯈꯤꯕ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯅ ꯐꯝꯗ꯭ꯔꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯅꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯑꯁ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯁꯨ ꯑꯃꯃꯛꯇ ꯐꯝꯃꯁꯨ ꯌꯥꯝ ꯆꯥꯎꯅ ꯄꯣꯠꯁꯦ ꯑꯔꯩꯕꯉꯩ ꯂꯣꯏ ꯍꯥꯞꯆꯜꯂꯝꯃꯅꯦꯕ ꯂꯣꯏꯅ ꯀꯔꯤꯝꯇ ꯋꯥꯠꯇꯕꯤꯗꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦ ꯂꯣꯏꯅ ꯍꯥꯞꯄꯝꯃꯅꯤ ꯑꯗꯩ ꯄꯨꯊꯔꯛꯄ ꯃꯌꯥꯡꯒꯤꯅꯅꯦ ꯈꯖꯤꯛꯇꯒꯤ ꯆꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯆꯧꯕꯗꯒꯤ ꯐꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯄꯤꯛꯁꯟꯈꯤꯕ ꯁꯤꯁꯦ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯗꯅ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯁꯨꯝ ꯊꯦꯡꯅꯔꯛꯄꯗ ꯈꯔ ꯊꯦꯡꯅꯖꯔꯛꯄꯗ ꯁꯨꯃꯥꯏꯅ ꯑꯣꯏꯕꯒꯤꯅ ꯑꯩ ꯃꯌꯥꯝꯗ khitang ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯔꯗꯤ ꯐꯩꯗꯅ ꯑꯗꯨꯒꯤ ꯍꯥꯏꯖꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯣꯏ ꯃꯃꯥꯁꯤꯁꯨ ꯄꯨꯊꯔꯛꯑꯦ ꯄꯩꯁꯥꯁꯦ ꯑꯗꯩ ꯅꯣꯡꯃꯒꯤ ꯊꯥꯡꯕꯤꯗ ꯍꯨꯜꯂꯛꯇꯕ ꯑꯗꯒꯤ ꯁꯦꯜꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒꯤ ꯃꯤꯁꯤꯅ ꯁꯦꯜꯁꯦ ꯊꯧꯕ ꯂꯥꯛꯑꯦꯀꯣ ꯁꯦꯜꯁꯦ ꯊꯧꯕ ꯐꯖꯅ ꯂꯥꯛꯑꯕꯖꯥꯠꯅꯤꯗ ꯃꯄꯥꯅꯗꯤ ꯃꯉꯣꯟꯗ ꯍꯥꯏꯗꯦ ꯁꯤꯁꯤꯒꯤ ꯃꯔꯝꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯃꯥꯁꯦ ꯑꯗꯨꯝ ꯂꯣꯠꯄ ꯍꯧꯔꯛꯑꯦ ꯄ꯭ꯔꯥꯛ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯈꯦꯠꯅꯔꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ 10 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯁꯤꯗꯤ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯩꯔꯒꯦꯅ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯌꯨꯝꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯃꯥꯁꯦ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯊꯣꯔꯛꯄꯩ ꯃꯔꯝꯅ ꯁꯣꯝꯗ ꯕꯣꯔꯗꯤꯡꯒꯤ ꯐꯤꯁꯦ
ꯊꯥꯒꯤ ꯐꯤꯁꯦ ꯊꯤꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯁꯦ ꯃꯄꯥꯅ ꯂꯧꯊꯣꯛꯄ ꯑꯣꯏꯕꯖꯥꯠꯅꯤꯗ ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯔꯣ ꯃꯥꯗꯤ ꯈꯪꯗꯕ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯦ ꯈꯪꯗꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄꯗꯤ ꯃꯃꯥꯁꯤꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯃꯆꯤꯟ ꯊꯤꯅꯗꯅ ꯈꯣꯠꯅꯗꯅ ꯑꯗꯒꯤ ꯅꯪꯅꯀꯣ ꯑꯁ ꯃꯤꯑꯣꯏꯕꯁꯦ ꯃꯣꯏꯒ ꯃꯥꯒꯤ ꯕꯥꯔꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯉꯣꯟꯗ ꯒꯤꯐꯀ ꯄꯤꯔꯝꯗꯅ ꯈꯣꯠꯇꯅ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯤꯗꯥꯛꯀ ꯊꯛꯇꯅ ꯈꯣꯠꯇꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤꯕꯀꯣ ꯍꯧꯖꯤꯛꯇꯗ ꯈꯠꯅꯔꯛꯄꯗꯣ ꯅꯪꯅ ꯑꯣꯁꯤꯗꯨꯒ ꯑꯗꯨꯒ ꯑꯁ ꯌꯥꯝꯅ ꯇꯥꯕꯗ ꯍꯪꯒꯣꯏꯕ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯦ ꯉꯥꯡꯉꯝꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒ ꯐꯨꯅꯗꯅ ꯃꯁꯝꯒ ꯐꯣꯏꯅꯗꯅ ꯇꯧ ꯈꯥꯝꯇꯣꯛꯅꯕꯁꯨ ꯀꯌꯥ ꯑꯃꯅꯦ ꯁꯤꯗ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯃꯄꯥꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯥ ꯀꯗꯥꯏꯗ ꯊꯝꯗꯣꯏꯅꯣꯁꯦ ꯃꯁꯥꯁꯦ ꯈꯪꯗ꯭ꯔꯦ ꯃꯃꯥꯁꯤꯅ ꯍꯟꯖꯟꯅ ꯉꯥꯡꯉꯤ ꯃꯃꯥꯁꯦ ꯁꯨꯡꯂꯧ ꯂꯧꯗ꯭ꯔꯦ ꯃꯃꯥꯁꯤꯅꯁꯨ ꯍꯥꯏ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤꯉꯩ ꯏꯄꯥꯟ ꯐꯔꯤꯉꯩ ꯃꯇꯝꯗꯗꯤ ꯏꯆꯥꯁꯨ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯦꯟ ꯄꯤꯁꯟꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ ꯑꯩꯅ ꯋꯥꯔꯕ ꯃꯇꯝ ꯄꯨꯊꯔꯕ ꯃꯇꯝꯁꯤꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯦꯠꯂꯒ ꯆꯥꯏ ꯑꯁ ꯄꯨꯔꯥ ꯃꯄꯥꯁꯦ ꯃꯥꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯁꯤꯅ ꯁꯤꯗ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯕꯀꯣ ꯏꯃꯥ ꯅꯪ ꯇꯧꯔꯤꯗꯣ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯃꯥ ꯑꯉꯥꯡ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯉꯥꯡꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯃꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯋꯥꯔꯧꯖꯈꯤꯕ ꯃꯄꯥꯁꯤꯅ ꯈꯨꯗꯤꯡꯃꯛ ꯇꯞꯊꯔꯒ ꯍꯥꯏ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯑꯗꯨꯝ ꯏꯁꯥꯁꯦ ꯌꯣꯟꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯁꯨ ꯑꯩ ꯅꯪꯅ ꯇꯣꯜꯂꯦ ꯄꯩꯁꯥꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯁꯤ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕꯅꯤ ꯑꯦꯛꯖꯥꯝꯅꯤꯀꯣ ꯃꯥꯅ ꯊꯥꯗꯣꯏꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯆꯒꯗꯕꯅꯤ ꯁꯤꯗ ꯑꯉꯥꯡꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯁꯤꯗ ꯅꯪ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯍꯟꯒꯅꯨ ꯃꯇꯝ ꯑꯃ ꯂꯦꯞꯄꯒ ꯊꯥꯗꯣꯛꯀꯣ ꯏꯪꯈꯣꯜ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯑꯁꯤ ꯌꯣꯟꯊꯣꯛꯑꯒꯁꯨ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯒꯤꯁꯤ ꯅꯪ ꯑꯝꯇ ꯇꯨꯃꯤꯟꯅ ꯂꯩꯌꯣꯅ ꯃꯄꯥꯅ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯃꯃꯥꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯈꯨꯝꯃꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯃꯥ ꯀꯥꯎꯗꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯍꯩꯌꯦꯅ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯗꯤ ꯀꯥꯡꯒ ꯊꯥꯡ ꯑꯣꯏꯅ ꯃꯥꯡꯉꯤꯁꯤꯅꯤ ꯈꯣꯠꯂꯤꯁꯤꯅꯤ ꯑꯁ ꯃꯃꯥꯁꯤꯅ ꯉꯥꯡꯉꯦ ꯃꯄꯥꯁꯦ ꯈꯨꯝꯗꯦ ꯃꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯈꯨꯝꯈꯤꯗꯕꯅꯤ ꯍꯥꯏꯌꯦꯀꯣ ꯈꯨꯝꯒꯤꯗꯤ ꯃꯄꯥꯁꯤꯅ ꯅꯪꯕꯨ ꯇꯣꯛꯑꯁꯤꯗ ꯑꯉꯥꯡ ꯑꯦꯛꯖꯥꯝꯅꯤꯉꯥꯏ ꯃꯥꯏ ꯃꯃꯥꯁꯤꯅꯀꯣ ꯑꯦꯛꯖꯥꯝ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦꯀꯣ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯤꯒ ꯅꯣꯏ ꯑꯦꯛꯖꯥꯝꯁꯦ ꯃꯔꯨ ꯑꯣꯏꯕ꯭ꯔꯣ ꯀꯥꯏ ꯃꯃꯥꯁꯦ ꯄꯨꯔꯥ ꯃꯀꯣꯛꯁꯦ ꯆꯥꯈꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯥꯎꯖꯔꯤꯕ ꯑꯣꯁꯤꯒ ꯂꯣꯏꯅꯖꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯅꯒ ꯈꯟꯖꯔꯨꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯉꯥꯏꯍꯥꯛꯀꯤ ꯃꯌꯥꯅꯤ ꯏꯄꯥꯛꯇ ꯇꯥꯎꯕ ꯀꯣꯡꯒꯣꯟꯒꯨꯝꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯨꯝꯕꯅꯤꯅ ꯀꯩꯁꯨꯝꯇ ꯃꯉꯣꯟꯗ ꯀꯥꯡꯒ ꯊꯥꯡ ꯑꯣꯏꯅ ꯃꯥꯡꯖꯕꯗꯣ ꯃꯥ ꯃꯁꯥꯗ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯃꯥꯁꯦ ꯂꯥꯏꯔꯤꯛꯁꯦ ꯑꯗꯨꯝ ꯍꯣꯠꯅꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯌꯥꯈꯤꯗꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯣꯠꯅꯕꯗ ꯌꯥꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯖꯅ ꯍꯥꯟꯅꯗꯒꯤꯅꯦ ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯆꯔꯛꯇꯕꯩ ꯃꯥꯁꯦ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯑꯗꯩ ꯁꯤꯗꯒꯤ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯃꯄꯥꯅ ꯈꯔ ꯊꯝꯖꯤꯟꯖꯕꯒ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯤꯡꯉꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯃꯄꯥꯁꯤꯅ ꯍꯥꯏꯌꯦ ꯃꯄꯥꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯕꯣꯛꯇꯣ ꯃꯄꯥꯏ ꯃꯌꯥꯝꯕꯁꯦ ꯃꯣꯏꯗꯤ ꯄꯩꯁꯥ ꯀꯌꯥ ꯄꯥꯏꯗꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯂꯩ ꯃꯈꯨꯔꯥꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯗ ꯃꯄꯥꯁꯤꯅ ꯍꯥꯏ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯑꯃ ꯂꯩ ꯁꯤꯁꯦ ꯑꯩ ꯊꯝꯃꯒ ꯃꯤ ꯄꯩꯁꯥꯁꯦ ꯈꯔ ꯁꯤꯡꯗꯣꯛꯈꯤꯒꯦ ꯑꯗꯨꯗꯣ ꯑꯩ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦ ꯅꯉꯣꯟꯗ ꯄꯨꯔꯥ ꯌꯣꯟꯕꯗꯤ ꯑꯩ ꯌꯣꯜꯂꯣꯏꯒꯦ ꯈꯣꯠꯂꯣꯏꯒꯦ ꯆꯍꯤ ꯁꯤꯡꯉꯩ ꯂꯩꯔꯒ ꯍꯟꯗꯣꯛꯀꯦ ꯈꯣꯠꯀꯦꯅ ꯍꯥꯏꯅꯩ ꯑꯗꯩ ꯃꯣꯏ ꯀꯀꯥꯁꯤꯅꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯗꯤ ꯃꯣꯏ ꯃꯄꯥꯁꯦ ꯌꯥꯝ ꯐꯩꯌꯦꯕ ꯃꯤꯉꯣꯟꯗ ꯙꯔꯃꯁꯨ ꯌꯥꯝ ꯀꯥꯏꯗꯕ ꯑꯗꯨꯒ ꯃꯆꯤꯟꯁꯨ ꯊꯤꯕ ꯃꯤ ꯑꯣꯏꯗꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯃꯥꯒꯤ ꯄꯨꯊꯔꯤꯕ ꯁꯦꯜꯁꯤꯡꯁꯤ ꯁꯤꯡꯗꯣꯛꯈꯤꯕꯀꯣ ꯈꯔꯗꯤ ꯁꯤꯡꯗꯣꯛꯈꯤ ꯂꯣꯏꯅꯃꯛꯇꯤ ꯁꯤꯡꯗꯣꯛꯈꯤꯗꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯃꯤꯅꯁꯨ ꯌꯥꯝꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯃꯄꯥꯁꯤ ꯎꯔꯒꯗꯤ ꯕꯦꯕꯥꯔ ꯑꯗꯨꯝ ꯊꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒꯤ ꯎꯔꯒ ꯊꯤꯅ ꯉꯥꯡꯅꯤꯡꯉꯁꯨ ꯃꯣꯏ ꯃꯄꯥꯁꯤꯒꯤ ꯐꯖꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯅ ꯃꯤꯅ ꯕꯦꯕꯥꯔ ꯊꯝꯃꯒ ꯋꯥꯁꯦ ꯉꯥꯡꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯃꯥꯁꯦ ꯁꯦꯀꯦꯟꯗꯔꯤꯁꯦ ꯇꯝꯃꯦ ꯁꯦꯀꯦꯟꯗꯔꯤ ꯇꯝꯕ ꯃꯇꯝꯁꯤ ꯃꯃꯥꯟꯅꯕꯗ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯀꯣ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯇꯝꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯩꯁꯥꯗꯣ ꯃꯇꯝꯗ ꯂꯩꯈꯤꯗꯦ ꯃꯥꯅꯁꯨ ꯍꯥꯏꯒꯤ ꯃꯄꯥꯗ ꯕꯕꯥ ꯑꯩ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯝꯒꯦ ꯈꯣꯠꯀꯦꯅ ꯇꯝꯈꯤ ꯐꯖꯅ ꯁꯦꯀꯦꯟꯗꯔꯤꯁꯦ ꯃꯥꯁꯦ ꯁꯨꯡ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯉꯦꯕꯀꯣ ꯑꯐꯕ ꯁ꯭ꯀꯨꯜꯗ ꯁꯦꯀꯦꯟꯗꯔꯤꯗ ꯇꯝꯕꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯕ ꯃꯇꯝꯁꯤꯗ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤꯗ ꯑꯗꯨꯝ ꯇꯝꯃꯦ ꯐꯖꯅ ꯃꯥꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯃꯗ ꯆꯥꯡꯗ ꯑꯗꯨꯝ ꯍꯣꯠꯅꯔꯛꯏ ꯃꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯅꯖꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯄꯥꯝꯖꯕ ꯅꯨꯡꯁꯤꯅꯖꯕꯤꯗꯤ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯃꯇꯝꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯄꯥꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯊꯥꯞꯅ ꯊꯝꯈꯣ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗꯀꯣ ꯑꯗꯨꯝ ꯀꯣꯂꯦꯖꯀ ꯀꯥꯔꯗꯤ ꯑꯩꯈꯣꯏ ꯈꯪꯅꯕ ꯊꯝꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅꯒ ꯃꯄꯥꯅꯒ ꯍꯥꯏꯕꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯈꯤꯇꯪꯁꯨ ꯋꯥꯕꯅꯤꯅ ꯅꯪ ꯂꯥꯏꯔꯤꯛꯇꯨꯗ ꯍꯥꯟꯅ ꯃꯥꯏ ꯑꯣꯟꯁꯜꯂꯨꯀꯣꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ ꯅꯨꯄꯤ ꯑꯃꯈꯛ ꯁꯦꯀꯦꯟꯗꯔꯤ ꯃꯇꯝꯗ ꯊꯦꯡꯅꯩ ꯍꯥꯏꯌꯦ
मासे फोंदोखिदी अदुम थमोइदा नुसिरगको लाइकसिदा मपाना हाइबुदादी माना मपाना हाइबे इनख्री मरमसे लम हेंगिदबगी मरम लई मपासे मसा यामना सोलेबा अदा मोइगी ममा बोइन हाइना पासे कैसु कुइना पुन्सिरोइको कुइना पुन्सिगदब नते नपाना नुगाइदब थबक तौगनु हाइबदगी नपासिदी सेल चाइङै लायङ हाइदी लायङ बकलिङै फगदबनी दो हेक लायङ बलेपदा मागी जोतोन से एक लेपदा नपासे पुन्सिरोइको ममा बोक्सिना हाइबीबा मंगोंदा सिकिसु अयामा खल्लगा मासे नुसी निंगोनगी लमदगी प्राक थापतो इमासे सुमाइना मा सेकेंडरी मतम लोशले सेकेंडरी मतम लोशलकपदगी को मासे कॉलेज तमे अदे कॉलेज तंबा हो ना मासे ट्यूशन खर खर तौरे ममा सिगी वाखजो प्रा अंगाउबिनी पोसे सिटकेरा सिलोइरा मियबगी निशा ममनी हाय मपाना लाइक त निशा सुजबा ममाना केबा लांगबा चाबा दगी बाजार दा दुम लैबसे पोसे केरा सिलोइरा बाजार दा दुम लैबसे ममागी निशा मागी मागी निशा अमा लैसे मागी निशा सिना करम निशा नाबे मत अइना मतिक चाबा मी म ओइरगा बाबा से नुगाइना थंबा इमा से अमुतंग ज्ञान ताहनबा सिना मागी निशा ओइजैको कॉलेज कारगा कारकपदि मासे मोय अदाइगी अंगांग खरखर लाइक ताकपा हवे खरखर ट्यूशन तंबीबा हवे माना दि सेगी फंगपा सेल दो खरा दुना मासे अयामा मतमना मा इमुदै मपान थोकते थोकसु थोकनिंगदे फिरोना तै चाबा लैते को अदुगा मंगोदा करिमता अखोइगी केनिंगबा ngauningbा langningbagi wakal amata leite bako desidagi mase dum sangaba punsi khongchase mapaga maga khaktagi oiba punsi lambi sida dum khogi hingminar desidagi mase college ka karni magi nusinaba nupi thame nusinaba nupi leiba sida matam khradi phajana nusinarami koinarami dubu mogi imungi phibam se khangba dagi लाइक फना हायसु को माय स्लाइ हैब नुपा से नुपी नियम पामी दना फिल्म दा कैदा पाय हैबे वानी सेम द कैसु पामी दे हाय मोइने पामी दे सिंग पैसा खक त उब जानी दा हाय पैसा पाइबा मचा न फादि दम यागी माना थमो सेंग नु कॉलेज की मतम द मासे नुसिने नुपी से नुसिना मतम से माना यान हाना उब द नुसिब फाउगी बतो सेकेंडरी मतम द मा नुपी मखक फाउगी दना अदो माना अदो मायने फाउगी बदि नते सुमना सुम लाइक की मरम द हंगतोंग जिन तौबदगी खंगनगिबनी खंगनबदगी नुसिनगिबनी मान हाना नुसी हारुबसु नत्ते हायबको अदुबु नुपीसे एहे मयम पामबजानी को हाय अस आइजे साउनिंगबनी कइनो नुपीसे एहे म पामे हाइजिबो कायना को खल्ली को माना एंगो द हायरकपसिद को आइना पामदब मिसु लैबनी दा कायना खुमजगिबनी हौजिकी मिसिदा लैको नुपी कोइसो एहे म लोइनमक्ति पामदेब नत्रा नुपी खर खकी वारिनी अदो मागा थेंगनरुबा नुपीदो हे बापामी ओरमबदे मासे थादोमबदे मासे कैसु नुगाइतबा कैम तौगिदे हाय हाबिदि मागसे मपादा लोइना तमथेबा वारिसे ए मपाना नुपी हाइसते अदुनी अदु नोंदगी थापतो सखरिदो याम फरबनी अदु नंगी पुसी गोइना लेमिनारदी नंग यामना वारोइद्रा काइनगा को मपासिना यामना मंगोंदा फजना लोइना बिबा हाइ थायने सेगी मपागी प्राइवेट स्कूल दai फंगजरपा सेल खरदुने दिमा ट्यूशन तौजबै सेल खरदुने दि ममाना को खर पुसलकबै पुसलक्तबै तौबा खरदुने यामना चिरी चराना हिंजर ए मासे दगी मागी लाइबक फबा हाइगद्रा मासे ट्यूशन को माना खर खर सुम खजि खजि ताक्सबसिदा खोगी मयामना मागी लाइबक हाइगद्रा दगी अंगांग सिंगदुना थवा यावजबा हाइगद्रा हेंगलकपा अदे पोजीशन गे यावरकपा खोलकपा तौबसिदा मासे मागी थबकसे अतोबा थबकसे ओइना गवर्नमेंट जॉब से माना तानागिद्रेबा तसेना मा ट्यूशन खक्तंग तौरगा दुम हिंजरेबा मागी तोंगान कोचिंग हांगजरे दुदुगा हिंगे एको हिंबा मतमसिदा मपासिदा यामना सोंजलए नासलकपा कैकी पैसा नुसा माना लोइना पुथोए हौजिकसु मासे युम पांद्री माने युम पांदबे मरमना अदुगी अदागी करिमता नत्ते मसक्की नुपीसे मसक्की सु खंदे अदुगी सु करिमता खंदे मागी बाबाबु लुना तौबिगदबा लारी यामना हईबा मसक फजबा पैसा पाइदबा मोंदा करिमता दरकार ओइते मादी हौजिकी नुपासे मादी मागुम नुपी पामे हायबा यामना समथोकना हिंगबा केबा लांगबा नुपीने याम केबसे मा पामदे नुपीने याम लांगबसिसु मा पामजदे मसागी ओइना मागी बाबाबु लुना तौबिगदबा खोपिगदबसे सीमाना पामजै अदो हौजिती मासे ममागी खतंग असोइबा खोटबा लेबदा मा सारगा ममादा हे खरखरदी ngangi थीनेदी ngangi दुबु इमा नंग तोइदु फत्ते खोते ना अदुम हाइबा ngame हौजिती ngame दुगा थागी दुम वातना लाए काय कोचिंग अमा हांगबदिना को पैसा से दुम चाउना दुम लाक्सरे मागी लाइबक फबाइ ईश्वरना मोहनदा पिबिरंबा हाइताइने मागी सिनफा ममम दिलैनि दना मागी सिनफम से अंगांग कोचिंग तौरगा को अदुदगी लाकपा सेनफम दुना मागी पुंसीगी अदुम यारने ना खंजै मागी बाबादो हौजिसु लैरी
ꯃꯁꯥꯗꯤ ꯌꯥꯝꯅ ꯁꯣꯟꯖꯜꯂꯛꯏ ꯍꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯒꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯄꯤꯕꯤꯕꯁꯦ ꯃꯥꯒꯤ ꯕꯕꯥꯅꯅꯤ ꯍꯥꯏꯌꯦꯕ꯫ ꯃꯃꯥꯁꯤꯗꯤ ꯍꯣꯏ ꯄꯣꯛꯄꯤꯕꯒꯤꯗꯤ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯃꯆꯥꯒ ꯃꯥꯒꯁꯦ ꯃꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯆꯠꯈꯤ, ꯑꯗꯨꯒ ꯕꯕꯥꯅꯗꯤꯀꯣ ꯃꯆꯥꯒ ꯃꯥ ꯃꯁꯥꯒꯁꯦ ꯃꯆꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯋꯦ꯫ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯈꯪꯕꯒꯤ ꯃꯥꯅ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯕꯅꯦꯕ, ꯑꯗꯨꯒꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯌꯥꯝ ꯂꯩꯀꯣ, ꯃꯃꯥꯅ ꯌꯥꯝ ꯐꯕꯁꯨ ꯂꯩ, ꯃꯄꯥꯅ ꯌꯥꯝꯅ ꯐꯠꯇꯕꯁꯨ ꯂꯩ, ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯃꯄꯥꯅ ꯌꯥꯝ ꯐꯔꯒ ꯃꯃꯥꯁꯤꯅ ꯀꯩꯁꯨ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯁꯤꯗꯀꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯐꯕ ꯈꯨꯗꯤꯡꯃꯛꯅ ꯂꯧꯁꯤꯟꯕꯤꯌꯣ ꯀꯣ, ꯑꯐꯕꯗꯤ ꯂꯧꯁꯟꯕꯅ ꯐꯩꯗꯅ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯉꯥꯛꯄꯤꯌꯨꯅ ꯍꯥꯏꯖꯔꯤ꯫